ꯃꯌꯥꯝꯁꯦ ꯒꯨꯋꯥꯍꯥꯇꯤꯗꯅꯦ ꯅꯨꯡꯁꯥꯒ ꯁꯥꯗꯦ ꯁꯤ ꯈꯤꯇꯪ ꯈꯤꯇꯪ ꯁꯥꯔꯤ ꯂꯩꯆꯤꯟ ꯊꯥꯏ ꯏꯪꯉꯦ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥ ꯍꯥꯏꯔꯣ ꯆꯪꯉꯦ ꯑꯩꯈꯣꯏ ꯁꯤꯒ ꯁ꯭ꯋꯦꯇꯔ ꯂꯤꯠꯇꯗꯤ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯈꯔ ꯈꯔ ꯁꯥꯔꯤ ꯑꯗꯣ ꯍꯣꯏꯅꯦ ꯕꯥꯔꯣ ꯃꯇꯨꯡ ꯄꯨꯡ ꯑꯃꯗꯀꯅꯦ ꯅꯨꯡꯁꯥꯁꯦ ꯁꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯅꯧꯅ ꯊꯣꯛꯄꯗ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯕꯅꯦꯕ ꯄꯨꯡ 10 ꯇꯥꯕꯁꯤꯒ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯀꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯁꯦ ꯌꯦꯡꯉꯨꯁꯤ ꯃꯌꯥꯝ ꯁꯤꯅꯤ ꯑꯥꯗ ꯂꯐꯣꯏ ꯑꯃꯈꯛ ꯄꯥꯜꯂꯤꯁꯤ ꯎꯔꯕ ꯃꯌꯥꯝ ꯂꯐꯣꯏ ꯁꯣꯔꯤ ꯑꯃ ꯁꯤ ꯀꯩꯅꯣ ꯃꯣꯏ ꯃꯤꯇꯩꯗꯗꯤ ꯀꯩ ꯀꯧꯏ ꯈꯪꯗꯦ ꯑꯊꯤꯌꯥ ꯀꯣꯜ ꯍꯥꯏꯕ ꯚꯤꯝ ꯀꯣꯜ ꯍꯥꯏ ꯃꯥꯅꯦꯁꯦ ꯁꯤꯁꯦ ꯃꯔꯨ ꯆꯥꯎꯕꯅꯤ ꯁꯤꯁꯦ ꯁꯤ ꯍꯤꯡꯒꯣꯜꯁꯤꯒ ꯂꯐꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏ ꯍꯥꯏꯗꯤ ꯃꯤꯒꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯁꯣꯝꯗꯅ ꯖꯨꯕꯤ ꯄꯥꯜꯂꯤ ꯁꯤꯅ ꯋꯦꯗꯔꯁꯦ ꯑꯩꯅ ꯌꯦꯡꯍꯟꯗꯦ ꯂꯩꯆꯤꯟ ꯃꯔꯛꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯥ ꯈꯤꯇꯪꯈꯛ ꯂꯥꯛꯄꯁꯦ ꯑꯩꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯒꯤꯅꯦ ꯅꯝꯍꯧꯔꯤꯅꯤꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯑꯁ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯌꯦꯕ ꯑꯉꯥꯡꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯃꯈꯣꯟꯁꯦ ꯁꯤꯅꯦ ꯁꯦ ꯅꯨꯡꯁꯥꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯌꯥꯏꯕꯗꯤ ꯅꯨꯡꯉꯥꯏ ꯂꯩꯆꯤꯟ ꯊꯥꯔꯛꯄꯗ ꯁꯨꯃꯥꯏꯅ ꯅꯨꯡꯁꯥꯁꯦ ꯐꯖꯩ ꯑꯗꯨꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯄ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯥꯒꯦꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯁꯨꯝ ꯅꯝꯁꯤꯜꯂꯤꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯑꯗꯨꯅꯤ ꯍꯟꯗꯛꯇꯤ ꯂꯥꯏ ꯀꯠꯄꯒꯤ ꯂꯩꯒ ꯍꯦꯛꯄꯤꯗ꯭ꯔꯕꯅꯤ ꯂꯩꯅꯤ ꯁꯨꯝ ꯄꯨꯡꯍꯜꯂꯦ ꯆꯞ ꯆꯥꯔꯅꯤ ꯑꯗꯨꯒ ꯈꯔ ꯈꯔꯁꯦ ꯄꯨꯡ 10 ꯍꯦꯜꯂꯦꯕ ꯁꯤꯒꯕꯨ ꯅꯨꯡꯁꯥꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯁꯥꯔꯤ ꯈꯔ ꯈꯔ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯅꯨꯡꯁꯥ ꯁꯥꯕ ꯍꯥꯏꯗꯣ ꯄꯨꯡ ꯑꯃ ꯑꯅꯤ ꯄꯨꯡ 3ꯐꯥꯎ ꯈꯔ ꯈꯔ ꯁꯨꯝ ꯁꯥꯏ ꯑꯗꯨꯒꯤ ꯁꯨꯝ ꯃꯝꯊꯔꯦꯁꯦ ꯄꯨꯡ 4 ꯇꯥꯔꯗꯤ ꯄꯨꯔꯥ ꯃꯝꯃꯦ ꯑꯉꯛꯄꯅꯤ ꯁꯤꯁꯨ ꯁꯤꯅꯤꯀꯣ ꯏꯪꯊꯝꯊꯥ ꯍꯥꯏꯗꯣ ꯍꯨꯏꯕꯨ ꯅꯨꯡꯁꯥ ꯁꯥꯏꯁꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯍꯨꯏꯁꯦ ꯅꯨꯡꯁꯥ ꯌꯥꯏꯔꯤꯅꯤ ꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯕꯤꯖꯤꯌꯁ ꯂꯝꯕꯤꯅꯤꯁꯦ ꯉꯥ ꯌꯣꯟꯕꯒꯁꯨ ꯂꯥꯛꯀꯅꯦꯕ ꯁꯤꯒ ꯃꯥꯁ ꯀꯥꯏꯅ ꯁꯤꯒꯤ ꯃꯣꯏ ꯊꯕꯛ ꯁꯨꯕꯅꯤ ꯖꯨꯕꯤ ꯃꯔꯥꯡ ꯀꯥꯏ ꯌꯥꯝꯅ ꯁꯤꯒ ꯃꯌꯥꯝ ꯖꯨꯕꯤ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯁꯤꯅ ꯂꯩ ꯁꯤꯅ ꯀꯨꯟꯗꯣ ꯂꯩ ꯁꯤ ꯅꯨꯡꯁꯥ ꯈꯥꯏꯕꯣꯡ ꯑꯃ ꯐꯪꯉꯦ ꯁꯣꯝ ꯁꯥꯏꯠꯇꯅ ꯀꯩꯗꯣ ꯑꯣꯏꯔꯤꯕ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯃꯣꯏ ꯑꯩꯈꯣꯏꯅꯗꯤ ꯑꯁꯤ ꯃꯣꯏꯅꯅꯦ ꯃꯣꯁꯂꯥ ꯀꯧꯔꯤꯑꯕ ꯁꯤꯁꯦ ꯃꯣꯁꯂꯥ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ ꯃꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯦꯡꯍꯟꯒꯦꯀꯣ ꯃꯌꯥꯝꯗ ꯃꯣꯁꯂꯥ ꯁꯤ ꯁꯤꯃꯦꯟꯅꯦ ꯀꯩꯅꯦ ꯇꯧꯅ ꯆꯄꯠ ꯂꯥꯎꯅ ꯁꯤꯅꯦꯗ ꯃꯣꯁꯂꯥ ꯅꯩꯕ ꯍꯥꯏꯗꯣ ꯁꯤꯅꯤ ꯐꯤ ꯁꯨꯛ ꯀꯨꯏꯔꯦ ꯄꯩꯁꯜꯂꯒ ꯊꯝꯕꯅꯤ ꯍꯧꯖꯤꯛ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯁꯨꯔꯦ ꯉꯁꯤ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯏ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯇꯧꯔꯤꯅꯤ ꯀꯌꯥ ꯌꯥꯝꯃꯤ ꯕꯥꯜꯇꯤꯡ ꯃꯄꯤꯛ ꯊꯜꯂꯦ ꯐꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯨꯁꯦ ꯉꯁꯤ ꯑꯩꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯀꯠꯄꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯒꯅ ꯇꯟ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯏꯁꯇꯦꯟꯗ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯃꯈꯥꯗꯅꯦ ꯄ꯭ꯂꯦꯠꯇ ꯊꯝꯃꯗꯤ ꯈꯨꯃꯥꯡ ꯀꯥꯏꯌꯦꯕ ꯇꯟ ꯑꯀꯪꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯃꯤ ꯑꯩꯗꯤ ꯇꯟ ꯍꯧꯂꯨꯔꯒ ꯑꯁꯤꯅ ꯕꯤꯟꯒ ꯑꯂꯨꯒ ꯇꯤꯜꯍꯧ ꯐ꯭ꯔꯥꯏꯅꯤ ꯑꯁꯤꯅ ꯒꯥꯖꯔ ꯂꯩꯔꯦ ꯁꯤ ꯕꯤꯠ ꯂꯩꯔꯦ ꯑꯁꯤꯒꯅ ꯇꯣꯅꯤꯍꯣꯛꯅ ꯇꯤꯜꯍꯧ ꯀꯩꯀꯩ ꯁꯨꯝ ꯆꯠꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯍꯋꯥꯏꯒꯅꯦ ꯌꯦꯟꯗꯦꯝꯒꯅꯦꯅꯦ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯃꯌꯥꯝ ꯌꯦꯟꯗꯦꯝꯗꯣ ꯃꯀꯛ ꯃꯀꯛ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯍꯋꯥꯏꯗ ꯁꯨꯃꯥꯏꯅ ꯁꯣꯛꯇꯣ ꯊꯣꯡꯕ ꯍꯥꯎꯕꯅꯤ ꯍꯔꯤꯕꯣꯞꯀ ꯊꯥꯛꯑꯒ ꯁꯤ ꯑꯣꯔꯍꯣꯟꯗꯨꯅꯤ ꯂꯣꯍꯣꯔ ꯗꯥꯜ ꯍꯥꯏ ꯑꯩꯈꯣꯏꯁꯤꯒ ꯑꯣꯔꯍꯣꯟ ꯍꯋꯥꯏꯅꯤ ꯑꯗꯣ ꯁꯤꯒꯤꯅ ꯍꯩꯅꯧꯒꯤ ꯑꯆꯥꯔꯅꯤ ꯁꯤꯁꯦ ꯑꯁꯤꯒꯤꯅ ꯆꯥꯛ ꯂꯩꯔꯦ ꯁꯤ ꯏꯁꯤꯡꯁꯦ ꯁꯨꯝ ꯁꯣꯛꯏꯅꯤ ꯑꯩꯁꯦ ꯁꯤꯅꯤ ꯃꯌꯥꯝꯒꯤ ꯑꯩꯒꯤ ꯊꯥꯂꯤꯁꯦ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯅ ꯇꯧꯔꯤꯅꯤ ꯉꯁꯤ ꯑꯩꯅ ꯇꯧꯕꯗꯣ ꯑꯗꯩ ꯉꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯚꯦꯖꯅꯦꯕ ꯑꯗꯣ ꯁꯤ ꯂꯥꯏꯗꯗꯤ ꯀꯠꯂꯣꯏ ꯁꯨꯝ ꯐꯖꯅꯕꯒꯤ ꯑꯩꯅ ꯁꯨꯝ ꯁꯖꯥꯏꯔꯤꯅꯤ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤꯅꯦ ꯃꯤ ꯂꯩꯈꯤꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯉꯥ ꯍꯦꯜꯂꯤꯑꯕ ꯑꯗꯨꯒꯤꯅꯤ ꯁꯤ ꯂꯣꯏꯅ ꯚꯦꯖ ꯊꯥꯂꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯥꯗꯒ ꯆꯥꯕꯁꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯂꯥꯗ ꯄꯥꯝꯃꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯂꯥ ꯃꯔꯥꯡ ꯀꯥꯏꯗꯕꯒꯤꯅꯤ ꯁꯤꯁꯦ ꯑꯁꯤ ꯂꯥꯁꯦ ꯑꯩꯅ ꯀꯩꯅꯣ ꯊꯥꯖꯈꯤꯕ ꯂꯥꯗꯨꯅꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯗꯤ ꯂꯥ ꯃꯇꯣꯟꯗ ꯂꯥꯇꯣꯟ ꯍꯥꯏꯇꯥꯔꯦ ꯂꯥꯇꯣꯟꯗ ꯐꯖꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅꯕꯒꯤ ꯇꯧꯔꯤꯅꯤꯁꯦ
video se lawrini duni aidi yam pami la da smai akhoi sajipur gi bandra male chak ka chawa do sajipur gi sina ina pamji tori ma'am da ina sum share torina tawrakpani he yengu se ma'am pura laphoi laphang mai tore huji laphothoro gi manungi lei do hai adu duni akan part to lophokraga na smai sum mapung oina se he sina charaga ni laphoi laphang oli do chapchar laphoi laphang gi shape ta ina smai to ga bora mo hori ba si yung fajasu fajare hausu haubani ma'am su to try thona chabi to ni ma'am na share tori ni hello ma'am hinga sine si se lafutoro gori si bora si se lafutoro gori na hoi si se kai hai tare banana flower hai tare se lafutoro se ma ki asi se lo thoga ne ina bora ho du ba si se smile le ba se ma ki machin da am hak le bani aba smile mane atumba khak jaw ba do ke akan ba pot ama jaw ne ba si ai jing halak ke ka ma da do si sumai tupi duai akan ba pot ang khajaw se ase sumai to satok to ba ke tonga na se hanuman gada duai ke mutun da sumai le ba se ase satok pi do ba do satok ga si jing ya tonga na sumai tham do ba si ji gi sumai le jing se pura mak se tumai satok ga ma ki sumai machin jing se loi satok to ni amom ta si adu do ga si ai chu kui di khangwa si mutun sina ne bora sa re ba ai oi video da tin na hoi ama kha video de thangat ki bani sumai le bani se mayam ji mo se sumai le ba se si mutun se sumai sumai sa tok pi do si pura ma se mai to do ba se hei chao ga la phoi on do ni se mayam se khoi ke hai tre banana flower hai tare si se satok to ma ki akan ba hard part se lo to mi irom da su se satok ga hap ja ba atai mi na ne khang da na loi lang jek nei na to lang jek ta su jai se akhoi di hana khang ri ngai da di loi lang je mi na se lang je oi da ba ni si su mi na chani ye ba chi se asigi bora so haw ni ma ki machi akan ba si ta lo phopi ga ge sigi manung gi smai that laga sumai to ga ma u ni ba sumai do sumai akan ba am khajaw ni si lo thoki da ba si lo thoga kup na si je soiraga beson ga bora haw do ba doni nya mayam da so share to ni to ni khoi di ayam ba mi de se lang ji da na khara ta ni khangi ba khang ba su jaw ro ni khara di ado asi bora chani ba do khoi se sato khara di irom ba su jai kup na sem ga khoi irom da mix to ba jai ba si se thot pani ma akan ba du ta lo thoga atei di sum bora ho jai ngau ba su jani khama ngau bu di cha ru dri sum lo phu thoro ngau bu di cha re irom ba su cha re asigi bora su cha re do mayam su try to ba yani jam haw ani do na si khak se loi to ni haji ki kitang khat du cha ga that ke si khak to re mayam light ki manga ni yang mo de si khak ti thoe sini mayam lo phuthoro gi bora do sini se bora lo re ni sanda gi cha ga thake sang na phajana to ge to marak te ikak pa jaw hre ba do ni sini gi lo phuthoro le gi bora sini mayam do smai bora se o ye ba sang no sang na sum cha ba ya ni sum crispy lawe si ngai na shape ta thamba la phutharo la phoi ma ma do ahum ka pulap sina sandagi suji inamdagi smai cha thakpa haw ni ma'am nagi machi che ma'am so chao tasty bani smai to re sang na ne beson do khitang to lup to ba ma'am da share to ni si yam haw
ꯆꯉꯥꯡꯒꯁꯨ ꯌꯥꯔꯦ ꯁꯪꯒꯣꯝꯒꯤ ꯆꯥ ꯄꯥꯝꯕ ꯃꯤꯅꯁꯨ ꯁꯪꯒꯣꯝꯒꯤ ꯆꯥ ꯊꯛꯄ ꯌꯥꯔꯦ ꯑꯁꯨꯃꯥꯏꯅ ꯁꯥꯡꯅ ꯕꯣꯔꯥꯁꯦ ꯇꯧꯕ ꯃꯅꯨꯡꯒꯤ ꯑꯀꯟꯕꯗꯣ ꯉꯁꯥꯏ ꯑꯩꯅ ꯂꯧꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒ ꯑꯁꯤꯁꯦ ꯃꯥꯡꯍꯟꯕꯤꯅꯨ ꯂꯪꯊꯦꯛꯇꯕꯤꯗ ꯁꯨꯃꯥꯏꯅ ꯕꯣꯔꯥ ꯆꯥꯕ ꯍꯥꯎꯕꯅꯤ crispy ꯑꯣꯏ